Hi ma'am. Ma'am ngasi video sidi aina aigi subscriber amadu ko aina loan officer habidi akoi housing gi loan officer sarakanda akoi prank call tawdini ko ado ma'am ngasi gi prank call se nungai noi te ma'am puni yingmina se ado ngasi se aigi 50k yobugi yamna harawa nungai ba youtuber singi nungai ba dugumba numit aduni habida aigi su thungle ngasi se aduna ma'am nungai noi te do ai prank call tawjerake soirabasum ma'am ngapiyo ado cham cham sum tawjabane aigi yam siba subscriber mani nakana so my video dum photo dum hapcharange ma'am adadi hawrasiko start ise phone kana tawdana akoi kitang soibadagi ai kana phone dian taw thore bako ado yengsi amtanga try tawre yabe yengsi bako ai subscriber mani bako ai phone tu tawsinge ko ai mamang di tawru ne bako ado yengsi pai kala teki ro khande an guma pai la kala ma le ma ya ha ma da ma tat pakhat kar ne fi thira ga ga pakhat kare bako ai sai gi kana da oi soi kare bako haude hawo ba ne pai kala teki ro khande an guma pai la kala ma le ma ya ha ma da ma tat pakhat kar ne fi thira ga ga pakhat kare bako ai sai gi kana da oi soi kare bako haude hawo ba ne kada ai soi excel udah ini kita soi gitu aja lagi tahu gak halo oh saya bicara sir sih kuina line dale ai sona kan khoi sar amadagi call tawrapdagi amuk kana tawjaba transfer sir sih kai dale bige yum dale bra phone ha ado sir ji yara gadi kitang thokpi rakpa yagadra kitang adi kitang mi lang om pham kitang noi tabako official go report kitang chungwai sa da ke tawon ado sir se home loan gumbagi haji apply tawgibra tawdabra sini ado ai kenom ta hajagi bo ai sai ju ai haide hajagre bo ado sigi loan se nupi thiba khakang na apply tawba ya ba dugumba sarkar dagi pitharak pa loan amane bo ko ado sagi ba account ka ge dum tang tang ko adum loi le bra kamai tawe ai ki account hai je ado hajige hajisi koi sar se kano dagi oi Bishnupur district ki manung do oi bra nataga oh ado tadi Bishnupur district ki manung da oi ba taragadi account number se Bishnupur district ta leiba aduguma branch amada oi gadabane buko ado sargi branch se bank ki branch se Bishnupur district ki manung da leiba adugumba bank account oi bra ba sargi bank hangi do Bishnupur jaga nak pon ba aisam sam nambon gumba Bishnupur bazaar gumba adugumba jaga da hang ba account laba adoi tadi sargi se aji account hang ba ya bagi koi gi sarkar gi through da gi di sargi se yara ga de lere ado sei da koi gi account se Bishnupur district ki manung da leiba aduga hai ba isa se loan pang bai ba se koi kano tawduri ni ko koi sarkar gi nominee ma ohen ba guarantor ohen ba ga myam leidana ado sidi sarkar gi subsidy oina lakpa potnina sagi through da offer oina laksabani ado maruina khwaidagi marui ba poti nupi thiba oigba misak oigadabane
ꯑꯗꯣ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇꯒ ꯑꯩ ꯁꯥꯔꯗ ꯑꯩ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯝꯇꯪ ꯄꯤꯖꯔꯛꯀꯦ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯂꯩ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯆꯥꯁꯤꯅ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯊꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯥꯎꯁꯤꯡ ꯂꯣꯟꯁꯦ ꯑꯅꯤ ꯊꯣꯛꯅ ꯐꯪꯕ ꯌꯥꯏꯑꯕ ꯀꯃꯥꯏꯅ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯀꯩꯅꯣꯁꯦ ꯗꯣꯀꯨꯃꯦꯟꯁꯦ ꯑꯅꯤ ꯊꯣꯛꯅ ꯄꯥꯏꯔ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯦꯔꯦꯟꯁꯤꯡꯒꯤꯗ ꯑꯃ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒꯤꯗ ꯑꯃ ꯊꯥꯒꯠꯄ ꯌꯥꯗꯣꯏꯅꯦꯕ ꯑꯗꯣ ꯁꯥꯔꯁꯦ ꯅꯨꯄꯤ ꯊꯤ ꯑꯣꯔ ꯊꯤꯗꯦ ꯁꯤꯝꯇꯪꯗꯤ ꯑꯩ ꯈꯪꯖꯅꯤꯡꯉꯤ ꯁꯥꯔ तसेꯡꯅ ꯑꯩ ꯅꯨꯄꯤꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯅꯨꯄꯤꯒꯤꯗꯗꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯂꯣꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯕ ꯑꯣ ꯑꯗꯣ ꯁꯥꯔꯒꯤ ꯑꯣꯐꯔꯁꯦ ꯃꯥꯡꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ 2025 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯊꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯔꯒꯤ ꯑꯣꯐꯔꯁꯦ ꯑꯗꯨꯝ ꯈꯥ ꯊꯝꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯤ ꯊꯤꯖꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ 2000 ꯆꯠꯂꯤꯕ ꯆꯩꯆꯠ ꯁꯣꯛ 2010 ꯑꯃꯁꯨꯡ 15 ꯑꯅꯤꯁꯤꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒꯅ 2025 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯤ ꯑꯩ ꯊꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯔꯒꯤ ꯑꯣꯐꯔ ꯂꯣꯟꯁꯦ ꯌꯨꯝꯒꯤ ꯑꯣꯐꯔ ꯂꯣꯟꯁꯦ ꯁꯥꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯁꯥꯔꯒꯤ ꯁꯨꯝꯕ ꯑꯣꯐꯔ ꯑꯃ ꯂꯩꯕꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯥꯔꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯗꯣ ꯁꯥꯔꯒꯤꯁꯦ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ 2025 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤ ꯊꯤꯗꯣꯏ ꯇꯥꯔꯗꯤ ꯁꯥꯔꯒꯤ ꯂꯣꯟꯁꯦ ꯈꯥ ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯁꯥꯔ ꯑꯩ ꯁꯨꯝ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯔꯦꯀꯣ ꯍꯥꯏꯕꯗꯤ ꯁꯥꯔꯒꯤ ꯑꯣꯐꯔꯁꯨ ꯂꯩꯔꯦꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯁꯥꯔꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯃꯤꯁꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯝ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯕꯅꯣ ꯑꯗꯨꯝꯇꯪ ꯈꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯕꯣꯁꯇꯁꯨ ꯁꯥꯔ ꯁꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯒꯤ ꯁꯥꯔ ꯕꯣꯏꯆꯥꯁꯦ ꯁꯤꯒꯨꯝꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯖꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯑꯃꯅꯤ ꯁꯥꯔ ꯁꯤꯒꯤ ꯃꯥꯒꯤ ꯄꯣꯠ ꯂꯩꯔꯦ ꯑꯗꯨꯗ 2025 ꯁꯣꯏꯗꯅ ꯇꯧꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯂꯣꯟꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯀꯥꯞꯄꯒꯤ ꯃꯑꯣꯡꯗ ꯑꯍꯥꯟꯕꯒꯤ ꯀꯥꯞꯄ ꯌꯥꯅꯕꯒꯤ ꯄꯣꯠꯁꯦ ꯁꯥꯔ ꯁꯤꯟꯕꯤꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯡꯒꯠꯇꯣꯏꯅꯦꯕ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯆꯨꯝꯃꯦꯕꯀꯣ ꯇꯧꯕꯇꯕꯨ ꯑꯩꯁꯦ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯇꯧꯒꯗꯦꯕ ꯏꯁꯥꯅ ꯈꯪꯅꯖꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯖꯔꯒ ꯇꯧꯕꯅꯦ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯑꯦꯡꯒꯦꯖ ꯃꯦꯔꯦꯖ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯁꯥꯔꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯁꯦ ꯍꯣꯏ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯈꯪꯅꯕꯕꯨꯗꯤ ꯑꯩꯅ ꯌꯦꯡꯊꯣꯔꯛꯄꯗꯒꯤ ꯈꯪꯅꯕꯕꯨꯗꯤ ꯂꯩꯔꯛꯈ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯗꯤꯇꯦꯜꯗꯤ ꯍꯪꯖꯔꯔꯣꯏꯒꯦ ꯁꯥꯔ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯍꯣꯏ ꯃꯥꯁꯨ ꯁꯥꯔꯕꯨ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯍꯣꯏ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯁꯤꯁꯅꯨ ꯑꯗꯣ ꯁꯥꯔꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯁꯤ ꯎꯔꯒ ꯑꯩ ꯁꯥꯔꯒꯤ ꯑꯣꯐꯔꯁꯤ ꯂꯦꯡꯗꯅꯕ ꯊꯝꯖꯒꯦ ꯑꯗꯨꯒ ꯄꯩꯁꯥ ꯀꯥꯞꯄ ꯍꯟꯗꯛ ꯃꯊꯪ ꯀꯥꯞꯄꯛꯄꯒꯤ ꯅꯤꯌꯣꯝꯁꯤꯗ ꯁꯥꯔꯒꯤ ꯑꯍꯥꯟꯕꯒꯤ ꯄꯣꯠꯁꯤꯃ ꯀꯥꯞꯊꯣꯛꯑꯀꯥꯟꯗ ꯑꯇꯩꯒꯤꯗꯨꯅ ꯂꯣꯏ ꯀꯥꯞꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯁꯥꯔꯒꯤꯁꯤꯃ ꯀꯥꯞꯄ ꯍꯧꯕ ꯌꯥꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯑꯩ ꯇꯧꯖꯒꯦ ꯑꯗꯣ ꯁꯥꯔꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯁꯦ ꯑꯦꯡꯒꯦꯖ ꯃꯦꯔꯦꯖꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯄꯦꯔꯦꯟꯁꯁꯤꯡ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯇꯧꯔꯒ ꯍꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯣ ꯑꯗꯣ ꯁꯥꯔꯁꯤ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯣ ꯑꯣ ꯍꯣꯏ ꯁꯥꯔꯣꯏꯗ ꯍꯣꯏ ꯁꯥꯔꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯇꯦꯡ ꯐꯪꯕꯤꯅꯤꯡꯉꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯍꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯣ ꯑꯩ ꯁꯥꯔ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯩ ꯍꯪꯖꯧꯒꯦ ꯍꯧꯖꯤꯛꯀꯤ ꯂꯣꯟꯁꯤꯗꯤ ꯑꯗꯨꯝ ꯄꯨꯅꯔꯒ ꯁꯤꯡꯅꯕ ꯂꯣꯟ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯕꯨ ꯁꯥꯗ ꯐꯪꯒꯗꯧꯔꯤꯕ ꯂꯣꯟꯁꯤꯗꯤ ꯁꯤꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯕꯁꯤꯗꯤ ꯃꯌꯥꯝꯅ ꯁꯕꯁꯤꯗꯤ ꯍꯥꯏꯗꯅ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯣꯟ ꯄꯤꯊꯈ꯭ꯔꯒ ꯁꯤꯡꯒꯗꯕ ꯂꯣꯟꯗꯤ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯂꯣꯟꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯑꯃꯅꯦꯕꯀꯣ ꯁꯥꯔꯒꯤꯁꯦ ꯑꯗꯣ ꯁꯥꯔꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯍꯪꯖꯔꯛꯀꯦ ꯑꯗꯣ ꯏꯁꯦꯡ ꯁꯦꯡꯅ ꯁꯥꯔꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯣꯠ ꯇꯧꯁꯟꯖꯒꯦ ꯑꯗꯨ ꯅꯥꯀꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯧ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯐꯥꯏꯕꯔꯒꯤ ꯊꯕꯛ ꯇꯧꯋꯤ ꯑꯣ ꯐꯥꯏꯕꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣ ꯏꯟꯇꯔꯅꯦꯠ ꯐꯥꯏꯕꯔꯗꯣ
ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀ ꯌꯥꯝ ꯊꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯌꯥꯝꯅꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯤꯟ ꯃꯔꯨꯝꯗꯒ ꯂꯣꯠꯇꯅ ꯄꯥꯏꯅ ꯄꯥꯁꯋꯥꯔꯗꯀ ꯊꯝꯖꯤꯟꯅꯔꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕꯩ ꯀꯩꯅꯣꯗꯨꯅꯤꯅꯦ ꯑꯁ ꯑꯗꯨ ꯁꯥꯔꯁꯤ ꯌꯥꯝ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨ ꯇꯧꯔꯝꯃꯤꯅ ꯁꯥꯔ ꯏꯁꯥꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤꯅꯣ ꯑꯩꯁꯦ ꯏꯌꯥꯝꯕ ꯑꯃꯒꯤ ꯋꯥꯈꯜ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯌꯥꯝꯕ ꯑꯩꯅ ꯊꯕꯛ ꯇꯧꯔꯦ ꯏꯌꯥꯝꯕ ꯌꯥꯎꯗ꯭ꯔꯤ ꯑꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯂꯩꯖꯔꯛꯄꯅꯦꯕ ꯑꯣ ꯃꯥꯏꯄꯨꯅꯅ ꯑꯗꯨꯝ ꯁꯥꯔꯅ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯐꯥꯏꯕꯔꯒꯤ ꯄꯣꯠꯁꯤꯃ ꯂꯣꯏ ꯄꯨꯕ ꯉꯝꯃꯦꯕꯀꯣ ꯉꯝꯃꯤ 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 ꯑꯣ ꯑꯗꯨꯗꯤ ꯁꯥꯔꯒꯤ ꯐꯨꯜ ꯑꯣꯐ ꯑꯦꯆꯤꯞꯃꯦꯟꯅꯤꯀꯣ ꯑꯗꯨꯝꯗꯤ ꯍꯣꯏ ꯁꯥꯔ ꯑꯁ ꯌꯥꯝ ꯐꯩꯌꯦ ꯌꯥꯝ ꯐꯩꯌꯦ ꯁꯥꯔꯅ ꯑꯗꯨꯃꯥꯏꯅ ꯀꯣ ꯆꯤꯜꯍꯥꯎ ꯊꯤꯗꯕꯤꯗ ꯄꯩꯁꯥ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯁ ꯑꯃꯒꯤ ꯃꯈꯥꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯕꯣꯁꯁꯤꯅ ꯀꯩꯒꯨꯝꯕ ꯁꯪꯗ ꯇꯥꯔꯒꯁꯨ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯕꯣꯁꯀꯤꯁꯨ ꯀꯥꯟꯅꯕ ꯑꯩ ꯏꯁꯥꯒꯤꯁꯨ ꯀꯥꯟꯅꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯗꯣ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯈꯨꯗꯤꯡ ꯃꯌꯥꯝꯒꯤ ꯊꯕꯛ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯧꯕꯅꯤ ꯇꯧꯖꯕꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯥꯔ ꯆꯥꯛ ꯏꯁꯤꯡ ꯎꯅꯗ꯭ꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯦ ꯑꯩ ꯀꯩꯅꯣꯗ ꯂꯝꯕꯤꯗ ꯍꯣꯏꯒ ꯑꯣꯏꯅ ꯁꯨꯝ ꯑꯣ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯥꯔꯕꯣ ꯁꯥꯏꯁꯦ ꯉꯁꯤꯁꯦ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯁꯪꯒꯥꯕꯅꯤ ꯌꯥꯎꯗ ꯌꯥꯔꯣꯏꯗꯕ ꯁꯪꯒꯥꯕ ꯑꯃ ꯌꯥꯎꯖꯔꯨꯔꯦ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯂꯩꯀꯥꯏ ꯏꯌꯥꯝꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯃꯁꯛ ꯈꯪꯕꯒꯤ ꯁꯥꯔꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯁꯤ ꯎꯕꯗꯒꯤ ꯑꯗꯨꯝ ꯑꯩ ꯉꯥꯛꯇ ꯑꯣꯏꯁꯨ ꯁꯪꯕ ꯃꯇꯝꯗ ꯂꯥꯛꯄꯤꯌꯨ ꯐꯥꯏꯕꯔꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯕ ꯇꯥꯔꯒꯁꯨ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯒ ꯑꯇꯤꯊꯤ ꯁꯦꯕꯥ ꯀꯩꯅꯣ ꯑꯣꯏꯅ ꯐꯪꯕꯤꯌꯨ ꯍꯥꯏꯕꯗꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯁꯥꯔ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤꯅꯤ ꯑꯩꯈꯣꯏ ꯁꯟꯖꯦꯝꯕꯝꯗꯒꯤꯅꯤ ꯁꯥꯔ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯌꯥꯎꯔꯕ꯭ꯔꯣ ꯁꯥꯔ ꯀꯅꯥ ꯍꯥꯏꯕꯤꯔꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯦꯜ ꯃꯥꯟꯅꯕ ꯍꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯝꯕꯝ ꯂꯝꯄꯥꯛ ꯑꯆꯧꯕꯗꯒꯤ ꯏꯌꯥꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯒ ꯈꯪꯅꯖꯕ ꯑꯃ ꯏꯃꯥꯟꯅꯕ ꯑꯣ ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯁꯟꯖꯦꯝꯕꯝ ꯍꯥꯏꯁꯦ ꯀꯔꯝꯕ ꯁꯟꯖꯦꯝꯕꯝꯅꯣ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯈꯪꯅꯩꯁꯦ ꯑꯩꯈꯣꯏꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡ ꯈꯨꯃꯟꯒ ꯊꯪꯅꯕ ꯁꯟꯖꯦꯝꯕꯝꯁꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯥ ꯁꯟꯖꯦꯝꯕꯝꯗꯣ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯣ ꯑꯩ ꯏꯁꯥꯁꯨ ꯈꯥ ꯁꯟꯖꯦꯝꯕꯝ ꯑꯗꯣ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯥꯔ ꯑꯝꯇ ꯑꯩ ꯈꯪꯖꯕ ꯌꯥꯔꯒꯗꯤ ꯈꯪꯖꯒꯦ ꯑꯩꯁꯨ ꯁꯔꯀꯥꯔꯒꯤ ꯂꯥꯏꯟꯗ ꯂꯩꯔꯨꯕꯅꯤꯅ ꯁꯨꯝ ꯑꯇꯩ ꯑꯇꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯁꯨꯝ ꯁꯥꯔꯒꯤꯁꯨ ꯑꯣꯐꯔ ꯃꯌꯥꯝ ꯂꯩꯌꯦꯅ ꯑꯗꯨꯗꯒꯤ ꯐꯣꯟ ꯇꯧꯖꯔꯛꯄꯗꯤ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯑꯝꯇꯪ ꯑꯩꯒ ꯑꯩꯁꯦ ꯍꯣꯏ ꯁꯥꯔ ꯀꯩꯅꯣ ꯀꯩꯅꯣꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯔ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯁꯥꯔꯒꯤ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯂꯣꯏ ꯁꯨꯒꯠꯆꯕ ꯂꯣꯏꯖꯔꯦ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯏꯔ ꯊꯝꯃꯦ ꯑꯗꯨꯝꯇꯪ ꯍꯥꯏꯔꯣ ꯑꯗꯨꯒ ꯁꯥꯔꯒꯤꯁꯨ ꯊꯕꯛ ꯆꯤꯟꯕ ꯃꯥꯜꯂꯦ ꯂꯝꯕꯤꯗꯨꯁꯨ ꯆꯠꯂꯦ ꯍꯥꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩꯁꯨ ꯃꯊꯪ ꯃꯊꯪ ꯀꯣꯜ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯣ ꯁꯥꯔꯅ ꯈꯪꯅꯩ ꯑꯩꯅꯅꯦ ꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯣꯖꯥ ꯑꯣꯏꯕꯅꯦ ꯑꯣꯖꯥ ꯑꯣꯏꯌꯦ ꯗꯨꯀꯥꯟꯗ ꯐꯝꯕꯅꯦ ꯑꯗꯒꯤ ꯀꯩꯀꯥ ꯃꯌꯥꯝ ꯌꯣꯜꯂꯦ ꯏꯌꯥꯝꯕꯗꯣ ꯑꯣ ꯁꯤꯝꯁꯨ ꯌꯣꯟꯕ ꯀꯔꯤ ꯀꯔꯤ ꯁꯤꯟꯐꯝ ꯇꯧꯒꯦ ꯑꯣꯖꯥꯁꯨ ꯑꯣꯏꯕꯅꯦ ꯗꯨꯀꯥꯟꯗ ꯐꯝꯕꯅꯦ ꯁꯤꯝꯁꯨ ꯌꯣꯟꯕꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯑꯇꯩꯗꯤ ꯀꯩꯀꯩ ꯇꯧꯏ ꯃꯥꯒꯤ ꯑꯁꯨꯝꯅ ꯆꯠꯄꯗ ꯑꯇꯩ ꯃꯥꯏ ꯇꯣꯉꯥꯟꯕ ꯊꯕꯛꯇꯤ ꯑꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯁꯤꯝ ꯌꯣꯟꯕ ꯈꯣꯠꯄꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯣ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯀꯔꯝꯕꯅꯣ ꯑꯗꯨ ꯈꯪꯉꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯦꯛ ꯃꯔꯨꯞ ꯑꯃꯁꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯁꯥꯏꯕꯔ ꯇꯧꯖꯕ ꯌꯥꯝꯅꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯑꯗꯨꯝ ꯊꯣꯛꯄ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯣ ꯐꯦꯁꯕꯨꯛꯀꯨꯝꯕ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯌꯨꯇꯨꯕꯁꯨ ꯍꯥꯡꯉꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯥꯖꯨ ꯈꯪꯉꯦꯝꯕꯝꯒꯤ ꯕ꯭ꯂꯣꯛꯀ ꯍꯥꯡꯕꯗꯨꯔꯣ ꯗꯥ ꯔꯥꯖꯨ ꯀꯣ ꯑꯣ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯃꯔꯛ ꯃꯔꯛꯇꯒ ꯑꯗꯨꯝ ꯌꯦꯡꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥꯏꯍꯥꯛ ꯁꯪ ꯀꯥꯟꯗꯒ ꯑꯣ ꯐꯔꯦ ꯐꯔꯦ
ꯑꯣ ꯑꯗꯨꯗꯨꯒꯤ ꯈꯣꯟꯖꯦꯜꯒ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯣ ꯑꯣ ꯑꯩ ꯃꯤꯡꯁꯦ ꯔꯥꯖꯨ ꯈꯪꯉꯦꯝꯕꯝ ꯀꯧꯋꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯅꯣꯏ ꯚꯥꯕꯤꯅ ꯆꯥꯛ ꯊꯣꯡꯍꯧꯔꯤꯌꯦ ꯑꯧ ꯃꯥꯅꯦ ꯄꯨꯔ ꯆꯠꯈꯤꯗꯣ ꯗꯣꯛꯇꯔ ꯆꯠꯂꯕꯅꯤ ꯏꯆꯥꯅꯨꯄꯤ ꯐꯖ ꯊꯣꯛꯄꯅꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯃꯥꯅꯦ ꯍꯣꯏ ꯅꯪ ꯂꯥꯏꯔꯤꯛꯀ ꯂꯧꯊꯣꯛꯏꯔꯕ ꯅꯣꯏ ꯀꯀꯥꯅꯦ ꯑꯣ ꯇꯥꯕ꯭ꯔꯥ ꯕꯣꯏꯆꯥ ꯑꯣ ꯗꯥ ꯕꯣꯏꯆꯧ ꯑꯣ ꯑꯩꯅꯅꯦ ꯁꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ 50K ꯌꯧꯔꯕꯅꯤ ꯉꯁꯤꯗꯣ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯅꯥꯎꯗꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯒꯦꯅꯀꯣ ꯑꯗꯨꯒꯤ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕꯅꯤ ꯂꯣꯏꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯌꯦꯡꯉꯣ ꯑꯗꯣ ꯍꯣꯔꯦꯟ ꯊꯥꯗꯣꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯣ ꯇꯥꯕ꯭ꯔꯥ ꯕꯣꯏꯆꯧ ꯅꯣꯏꯒꯤ ꯌꯨꯝꯅꯥꯛꯇꯣ ꯀꯔꯤꯕ ꯄꯣꯛꯂꯥꯛꯄꯝ ꯕꯣꯏꯆꯥ ꯀꯣ ꯑꯣ ꯐꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤ ꯀꯩꯅꯣꯒ ꯇꯧꯔꯀꯥꯟꯗ ꯑꯩ ꯅꯥꯀꯟꯗ ꯐꯣꯇꯣꯒ ꯍꯥꯞꯄꯀꯥꯟꯗ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯑꯌꯥꯝꯕꯁꯨ ꯉꯁꯤ 50K ꯌꯧꯕꯒꯤ ꯑꯩ ꯁꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩ ꯁꯨꯝ ꯇꯥꯛꯇꯕꯤꯗ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ ꯍꯣꯏ ꯅꯪꯒꯤꯗ ꯐꯖꯕ ꯂꯩꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔ ꯑꯃꯗꯣ ꯑꯗꯩꯗ ꯋꯥꯆꯞꯇ ꯊꯥꯔꯛꯑꯣ ꯑꯗꯨꯝ ꯑꯣ ꯐꯔꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯨꯈꯤꯒꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯎꯈꯤꯒꯦ ꯍꯥꯎ ꯍꯣꯏ ꯐꯔꯦ ꯏꯅꯥꯎ ꯑꯣꯜ ꯗ ꯕꯦꯁ ꯑꯩꯁꯨ ꯕꯦꯁ ꯑꯣꯏꯖꯔꯒꯦꯀꯣ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯊꯥꯒꯠꯂꯛꯀꯦ ꯌꯥꯏꯐꯔꯦ 50K ꯌꯧꯕꯩ ꯑꯩꯁꯨ ꯍꯔꯥꯎꯕꯩ ꯇꯧꯔꯛꯄꯅꯦ ꯊꯝꯃꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯨ ꯅꯥꯕꯗꯒꯤ ꯃꯥ ꯚꯤꯗꯤꯑꯣꯁꯨ ꯀꯌꯥ ꯌꯥꯎ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯕꯕꯥꯒꯤ 50K ꯌꯧꯕꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯥꯅꯨꯄꯤꯁꯦ ꯃꯣꯏ ꯃꯤꯁꯅ ꯚꯤꯗꯤꯑꯣ ꯐꯣꯟ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯎꯋꯦꯅ ꯈꯔ ꯀꯩꯅꯣ ꯂꯥꯛꯄꯗꯒꯤ ꯃꯥꯁꯦ ꯁꯣꯛ ꯌꯥꯎ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯩꯅꯁꯨ ꯌꯥꯎꯍꯟꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯅ ꯃꯥ ꯁꯨꯝ ꯆꯪꯅꯤꯡꯕꯩ ꯆꯪꯉꯛꯄꯅꯦ ꯑꯩꯁꯦ ꯃꯤꯠꯁꯨ ꯈꯔ ꯅꯥꯕ ꯐꯔꯦ ꯑꯗꯣ ꯄꯤꯗꯤ ꯑꯗꯨꯝ ꯇꯥꯔꯤꯀꯣ ꯈꯔ ꯉꯛꯁꯪ ꯉꯥꯡꯉꯀꯥꯟꯗꯀꯣ ꯑꯗꯨ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯁꯦꯛꯁꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯦꯟꯊꯣꯏ ꯅꯣꯏ ꯃꯤꯁꯇ ꯁꯥꯔꯅ ꯕꯕꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯕꯅꯦ ꯍꯦꯟꯊꯣꯏ ꯐꯣꯟ ꯄꯥꯏꯗ꯭ꯔꯕꯅꯦ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯔꯦꯀꯣ ꯍꯦꯟꯊꯣꯏ ꯑꯗꯨꯗꯤ ꯕꯕꯥ ꯍꯥꯏꯅꯔꯒꯦ ꯃꯥ ꯌꯥꯎꯗ꯭ꯔꯕꯅꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯍꯟꯗ꯭ꯔꯕꯅꯦ ꯕꯕꯥ ꯍꯥꯏꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ